ngasi numdairang phong bachi phong na maru oiba content khara khatang lokhacharaga mayam da share tawjarake ngasi viral chatkiba video amada yumpham oiraga namduna ikai khumnaba manghan biramlaba nupi ama hauzik rims ke ICU da laikana duna lairi main accused police ta surrender tawkhre sigi nupi asi chelani haina puthorlaraba matungda hundolaga thanambane suk hairi yamna nuwaitaba thamoi sukninga oiba pawmani mayam ngarang numidang pung 10 rom tawa matamda nungsinaba nupana chelasi haiduna masagi mayumdagi puthorakraba matungda miyoi manga sangna nupi oibigi ikai khumnaba manghalaba matungda Sire haiduna hundoklamlaba nupi masa ama hauzik aruba phibamda rims hospital gi ICU da laikatna duna lairi thaudo asida maru oina senabani haba nupi masa asibu CNC haiduna puthokiba nupa main accused adu ngasi nungthul mayang Imphal police station da surrender tawrakle hairi police ta surrender tawraklaba miyoi asigi maming MD Maza Khan chei kunga manga apokpa Sikandar Ali kawi mayang Imphal police station gi manung sana leiba haibong makhongdagini nupi masa asibu nupi oibigi ikai khumnaba manghan bada main accused oiriba miyoi asi tharaga atopa nupa mari amasu cene habigi thajaba lairi miyoi asigi mari makhong libigi thabak hauzik yamna kana sathari namduna nupi oibigi ikai khumnaba manghan biraga Sire haiduna hondoram liba nupi masa asing ngasi ayuk pung 5 rom taba matamda mayang Imphal police station gi manung sana leiba haibong makhong yendoi pali haina khangnaba mafam asida gyan mangduna taduna lairambani laikai gi lau kumba satpa nupi kharana thengnarakpadigi imung manunggi miyoi singamadi police ta paupi duna laukhatlaba matungda nupi masa asigi phibam sathina soklambadagi khujakta rims hospital pukhatuna laikatnaraba matungda phibam lusilakpadagi hauji ICU da thamduna laikatnari thamoi soklaba pau si miyamna tabadagi main accused oiriba miyoi asigi yumna thomjinduna ngasi nungthul miyamna yum sidokpagi thabak sataki khujakta mayang Imphal police ki kangbu thomjilaktuna miyamgi irang adu control tawkhre thaudo asigi matangda laikai gi miyam hauraktuna ngasi nungthul mayang Imphal Bengul Lokol ward number 13 da laiba community hall miyam gi oiba mifam ama pangthokre mifam aduda thaudo asigi matangda GACM semdana warep kya laokhre hain su pau sina makhatari atopa maru oiba pau amana mo chief minister gi secretariat sangthok sangsin tauba PWD gi mohori ama positive oire atopa amana ex chief minister o ibobi gi security guard nipan positive oire chief minister gi secretariat sangthok sangsin tauduna security gi laifam chafam sindok sinjin tawbura achawa thaudang lauba PWD gi building project 1 gi mohori ama COVID-19 na positive oire hairi positive oiriba mohori Imphal gi school dagine ma hauzik lamoi khunang khongda lairiba covid care center da layeng sathari pauksi asina phangba paugi matung inadi handak chief minister gi secretariat ngak senabgi damakta center na nauna tharakpa CISA personnel singi laifam chafam sindok sinjingi thabak asi PWD building project division number 1 tawi thabak asi pangthoknaba hotnabada mohori oiriba miyoi asina asobu thodang lokhi maki masa nungairaktabadagi COVID-19 test taktholubada positive oire haba confirm tokhibani hairi amaramda hanagi Manipurgi chief minister oiramba haujingna Congress Legislature Party CLP gi leaders oiriba okram ibobigi ngak senabagi thabak tawriba security personnel singi manungda miyoi nipan COVID-19 na positive oire hairi positive oiraba security personnel sing hana ex chief minister o ibobigi ngak senabagi thabak asi CISF na tawramadagi handak IRB amasum MR personnel sing hongdong hungjin tawduna thajilakhi hauzik ngak senbagi thabak tawriba security personnel sing asi ngasi nongmanini asida COVID-19 test tawba matamda positive oire haba confirm tawkhibani makha tana XCM gi imung manungi miyoi sing COVID-19 test tawba matamda di negative oire hena su pawsina makha tana phongdorakli marak thana mapalam gi oiba maru oiba content masang tang mayam hapsaramge Assam gi chief minister gi sahi saraga lupa lakh mari kaithok lamba miyoi manga fare Assam gi chief minister Sarbanda Sonowal gi sahi saraga Assam gi chief minister relief fund gi lupa lakh mari gi senpam bank tagi kaithok lamba miyoi manga Uttar Pradesh gi police kangbu amana hokiba leba pokon numita fare hairi Assam gi chief minister special vigilance cell gi kangbuna miyoi kharana chief minister gi sahi saraga senpam khara lana kaithok higadore habigi pau phangbadagi makha tana thijinki chief minister gi sahi saribe miyoi manga asu Uttar Pradesh ki bank amadagi sel kaithokre habigi pau phangbadagi Uttar Pradesh ki miyoi tare na saba police team amana thijinbagi thabak sa thaba matamda miyoi manga asi Borakpur amadi Basti district gi phabane makhoi makha tana wangpong sa thaba matamna minister kyagi sahi saraga mamangda su atop state singdagi sel kaithokhiba laire haba khangmangam khibane han pau sna makha tana phongdorakle
Atopa pau amana DM College of Teacher Education Principal gi room amadi Administration room desam solon sinkre. Democratic Student Alliance of Manipur Desam gi General Secretary Lesang Them Lamyan Manalusingba team amana ngasi DM College of Teacher Education gi Principal amadi Administrative room solon sinkre. Desam na Higher Education de hen akan mamiyang sangsilakpaga loinana DMC TE dasu akanaba miyeng thamba hauki haina Desam gi General Secretary Lesang Them Lamyan bana maitai na press thadorok pasirol amana hairi Sirol asin hai say taraga mangarom regular principal hapangam dana lairiba muthi kadabdagi tharak yanano lairiba college asi kalhaudaba yade haiduna tuan ba khongthang sing paikhalakibane khongthang sing adugi manung sanna hana say taraga mari hena qualification criteria sudaba oza amuk hablaki masigumba sarkar gi ngahaki yanaba pangtau toba mawong thawong asi desamdi kaidonungdi yabangamloi NCTE amadi UGC gi matung ina nauna principal insas habak libasigi essential qualification gi manung sana PhD oigadabani haibadu nauna habak liba oza asigi PhD asidi hauzik pawba sarkarna masakhang bidri Sairol sina hai government gi employee teacher amana PhD phanglakpagi masakhang baga loinana pifam thokpa agreement piduna PhD gi qualification gi post ama piba haibisi sarkar asi systematic oidaba rule of law leitabugum ngahak ki pangtau da tawba thawongni masigumba thawong asi desamdi yade principal ohelabasu oza asigi sarkarna PhD masak khangbiduna increment pithoktuna taruta sena qualified oiba principal in charge ohengadabane natrabadi ohenba yaro hena desamgi phirep hongba leitru hen spouse na makatana phongdorokle loishilakpa content sti mayam da thoidok hendokna kanaragada badugumba content masang katang mayam da scientific oiba share tawzaramge COVID-19 gi matungda health crisis amana tung ilakadori malem pumbada akiba phangna saitheng piraba COVID-19 pandemic asi karamba matamda loikigani haiba ngamdringa isairakta atopa health crisis amana ngaiduna lairi hairiba si post COVID syndrome haina khangnagadori America gi scientific bodies the National Center for Biotechnology Information amadi the Center for Disease Control and Prevention CDC na post COVID-19 analysis tawbada COVID-19 narubadagi phagalaglaba miyoi singda minor oiba life threatening symptoms sing mayoknaba thengnare malem gyo aina hospital care heart damage stroke neurological problem lung damage pulmonary fibrosis chronic fatigue syndrome amadi multi-system inflammatory syndrome angang singda kiningai oiraba health issues uba phangle adobu India gi oinadi hauzik phawbada post COVID-19 syndrome gi case uba phangdri haina Union Health Secretary gi Rajesh Bhushan phongdurakli adobu malem gi lebak yadadi health crisis as mayokna bagi damak thorang tawduna lainakhre a simple study by the Journal of American Medical Association gi journal na Frankfurt study tawbada Germany gi oina COVID-19 gi pharakraba miyoi singi sada humdraga nipanda heart ka mari lenaba problem sing haurakpa thengnarakli hairiba sing asi masamau phariba sai nifudagi yankai phawbada leba miyoi sing hairi United Kingdom gi Edinburgh University na country humpuga mapan study tawbada COVID-19 dagi pharakraba miyoi singi sada yankai gi mangadi heart ta abnormality oiba thengnaki aduga sada taraga manga severe abnormalities thengnaki hairiba miyoi sing asi COVID-19 nadringaida asiguma anaba amata laikidaba ngaktini hen spouse na makatana phongdurole duga ma'am anobo power lakbo update pijrake share ngasi di video si matang asai losinjrage du hay ayung atam update tawjrage thank you